Image Paodam tabiri basungo ahal waktu dabiri tanah taram noksa bagloy na kurumjari. Hauzik Paodam asigi maroy pau thamjari. Sanjam sirang kokru kanto sabal maikaida kuki militants na namai kapsalak pada miyoy ani laikidre. Congress Lusimbar Rahul Gandhi ki Kongsat Bisnupuda ating magbibidagi irang thokre. Know your identity have a topic da nomoyoy by awareness program panthokre. Loyda harang pagkajam pagi ima singa nabi mangani kajam pamjana ba lathokre. Impal West District ki manung chanba Sanjam Sirang Koktruk Kanto Sabal Maikaida Kuki Militant Singa Maitay Kulromda Onsen Duna Nomay Kapsalapadagi Akan Mamongda Kuntok Kre Maduda Maitay Misamani Laikidabagaloyana Anina Sopan Nanguna Laikana Kre Amaromda Aramadi Indian Army Gamuk Abada Mera Paibi Mapan Sopadagi Laikana Kre Hairi Taudo Topam Dagi Pamba Pawi Matungina Nasya Yukung Mangarok Tarapada Harau Telamadi Mulai Kuki Kuldagi Kuki Militant Singa akan mamong dalandara padagi laikai volunteer singna handuna akan mamong da kuthokna kre maduda maitegi volunteer ani nomaina panmadagi laikidre miyoy ani na soduna Rims Hospital da laikana kre Sanjam Sirang water supply yakoibada laiba MR IRB commando amadi CRPF ki post singda 22nd AR singna 51 mortar bomb yauna akan mamong da nomai kapsila kre kuki singna nomai kapsila pagi thodo aduda laikidraba miyoy ani adu Kongpal Khajam Lekai Degi Waikom Nilazandra alias Bocha Saini Pu Amadi Sanjam Kuno Mamang Lekai Degi Konsam Herojit Jahi Kuntranipan Kowi Kuthokna Baduda Kuki Militant Ama Laikidre Haina Thazadari Adubu Kadai Pawba Sumbano Haibadi Kangbangamdre Kuki Militant Singi Maikai Damiyo Nipan Mamparom Asiyana Yorongani Haibagi Thazabadi Lairi Amaromda Kanto Sabalda Aramadi Indian Army Samlakpadagi Mera Paibi Singa Akan Mamongda Muknabada Aramadi Indian Army na nomay batna shuba lathi sas tobada Mera Paibi Mapan asopan nangduna laikana kre hairi Yeah, dulu nih. Tak mau motor apa? Mau dulu lagi. Oh, ya. Udah dulu. Manipuri hausi tholi beirang asigi matangda Congress ki Lusimbar Rahul Gandhi ki numit nini ki Manipur Kongsata Imphal dagi Moirang tamna lakpada Bisnupur District Headquarter da SP Bisnupur amadi DC Bisnupur na athengba pibadagi Bisnupur dagi hankre Thaudo thopam dagi phangma Paodam ngasi nungtil pung 12 makhairam tabada Rahul Gandhi na Manipur ki ex-CM Oibobi ex-Deputy CM Gaikhangam ex-MLA Ed Loken MLA K Megasandra MLA K Ranjit Yauna Moirang tamna lakpada Bisnupur Police Station mamangda khambagaloyna law and order phattaba maramna satpa yaroi haina thingki amadi pung ani makhairam taw phawba charangnaba thokuna lambida leiki hairi amaromda Bisnupur district ki tongan mafam singdagi paudu phangbadagi lakpa Mera Paibi amadi luk kayagi mihusingna Rahul Gandhi da athingba piba yaroi haina irang horakhi Rahul Gandhi thingba yaroi haina horakpa miyam adubu police na tear gas cell kaya katuna tankhai ki hairi Saruk Yakiba Miyamna Rahul Gandhi lakpada athingba pikiba dugidama pendaba kayasu pungdognarakli Makadana Rahul Gandhi helicopter da Churachandpur da sarki hairi Rahul Gandhi Kongsata athingba thamduna Iran thokra matung khoisaunaraba Bisnupur gi akobada leiriba Miyamna Bisnupur da leiba BJP Bisnupur district office Miyamna mai thananaba honakre khoisaunaraba Miyam adubu control tonaba honabada police na tear gas amadi nomai round masing khangdana kapre Khoisaunaraba miyamna building gi thong thongnau amangata thonki What is this?
we are blocking on the road. This is happening. This is a drama. Basically, our mission is not enough political mission. Right. Rahul is visiting only for a peace. Yeah, it's a peace mission, mission. It's a peace mission, and Both sides, the people are welcoming us. They told us that entire road is blocked. Where is the? Kaisam Thong Longjam Lerak Mera Pai Luk Amadi Kaisam Thong Longjam Lerak Development Club Anina Punduna Manipuri Irang Astamara Modina Awana Taraba Singda Mateng Pangnaba Sampong Kara Kokomi Musing Gikutanga Sinakre Nasi Kaisam Thong Longjam Lerak Ani Kamba Mantopta Mateng Pangnaba Sel Kuchina Bagitoramda Kaisam Thong Longjam Lerak Mera Pai Luki Secretary Longjam Premana Hai Mamangda Tangkal Anirak Thokna Relief Camp Karada Angamba Mateng Pangkre Ahumlok Suboina Lekai the Young Basel Kaigan Aduna Kokomi Kutanda Mateng Pangani Nupi Sinamapong Kayada Koina Satpada Kudum Chadavadagi Kaisam Thong Da Mateng Pibaki Toramasi Pantopani Haiki Tani Sanga Tani Hatna Koisam Maizadi Mapam Mapong Kayada Ahamba way up in Manga way up Mating Piva dum Sasare do Adis Basudum Pizza Ahumlok Subasidi Aquina Lekai Lady Basin no Mayam City Aquidon Dogs Adona Aquina Lekai Sigi Mayra Pai look Iwayna a Sampung Jam Leraki Mayra Pai look Iwayna when Mapong Kayada Sapangam da Vanida Aquina Kokomi Posaduna Aquinam Zabakardam Mating Pantagi Hadona Si Canon Sitaro Masito Sabani Hadon Si Hadatin Federation of Homina, Federal Rural Development Women Association, Kusamaduna Know Your Identity Have Topic Da No Awareness Program, Kerek Dam Community Holder Pantokre, Taramadida Homi President Sapamcha Jadumani, Homi Vice President Dr. Hera Kabui, General Secretary BCG Shimre, Core Committee Member Simon Maring, Kerek GP Pradhan Alangam Santile Mamadi, Senior Citizen Kereki Eskula Biduna President Member Sing Oinasaru Yaki. Taramadula Federation of Homi Secretary General BCG Simbrena, Manipuri House Oriba Piba Masida, Aseng Bayel Homi Sing, Punchinaduna, Apun Bagi Pangal, Saga Minaduna, Tenaminasi, Haiki. Manipura Tolibera Hasi CMN Birena, Bangloda Layraga Media, Koduna, Santi Lere, Haina Hanje Hansin, Pondo Libasi, Atubamatamda, Kupna Kantaraga Miam, Kanga Sendo Kadabani Haina, No Marakta, Katali Mai Bill Sina CMN Biren, Laktir Pauba, Halloi Haina Protest Atakre. Protest Asiga Marilena Katal Pambi Imamana Hai, Nasi Impal West District Manuk Chanba, Sanjam Chirang Amadi Kogdruk Maikaida, Akan Mamong da Kutokna Ribasida, Kuki Militant Karakna, No Makeup Torapo Eramle, Ayambadi, Assam Rifles na Bomb Yong na Maitay Rom da Onchinduna Kapo Eramle. Housing Singlom the Kut Tarapiba City, Aramadi cookies in Amate Mutalage, Haina Togani, Masida Siam, Iran, Neme, Hairi Basi, Karigino, Magna, Haidokiba Wabu, Soybani, Hairi Basi, Hector Yagada Wapam Nate, Iran Masida, Mate Kasi, Ribasi, Karikam Sike, Haina Hangbayai, Adugi Mahuta, Banglo the Leraga Media, Karakauraga, Iran, Latre, Haina Hibasi, Laibam Tibani, Magna, Banglo the Leraga, Iran, Aslam Moduna, Ranjana Rabba Singh, Kadaida, Legadoribano. Mahaki Thong Kayasna, Sing the Lariba Cookie Singna, Equabu Handabani, Maitay Amana, Mahaki Mayokta, Wangang Badadi, Police Tatuna Palaga, Mahaki Matata, Cookie Singna, Akam Pet Ngangbada, Karisuta Divasi Karigino, Mahanga Tonalingel Pudo Pangam Tampaki Maitay Sing Katadara, Haina, Hondoki, Makatana, Kaitel Pambisin and Mangani Kaitel, Pamlero, Haina Su, Dr. Craig. Kana sar gi matong i jage niyom je yam soire sar niyom soire tum thokpiu chumi sar na hai bado mioi be se lan da bang po na te na ba du bu tarik ahun dai na hoju phau tha ni chujela pa se every day every week every minute sar la laga lai re masi sar chum thokpira u natra gadi akhoi nupi kai the nupi mayam je hoji irang hawau re da na yam na hauragani sar section biu si matang sida ingan biu sar lak biu akhoi sida no marak sida lai ri bani sar lak ti bo khoi lai ni sar la ga khoi da wa se phajana hai pi la la natri bo khoi lai ni Relief Camp the Laiba Mio Sing Ana Europada Matin Pangaba Laiba Sida Relief Camp the Ginataba Mio Singna Sazinaraga Lapa Europe Masina Kudong Chahandre Haina Voluntary Health Unit Committee Rimski Present Moirangtem Subasandrana Pundokre Ngasi Rims the Hangliba Unit Committee as Present Na Pongmi Sing the High
Committee asna hodariba si Manipuri irang asna maram moiduna relief camp sing da leiriba miyoi singa sopan anai yorapada mateng pangnaba leibani rims na piriba kudong chaba singa dugi mathakta committee asna amuk ahenba mateng pangbani masida kanagumba kharana relief camp ta lakpa saraga mateng pangnaba thong chatharakpa sina committee asna hena awaba mayok na hale tasena relief camp tagi lakpa singda mateng pangbada ayetpa oi haiki man makata na hai Committee asna makhatana angamba mateng pangnaba leiri anaba pukhalakpa matamda committee asna mateng pangbada kudong chanaba rims ki superintendent da address tawba zerot ama manak nakpa PIC hospital amadagi ihanbiyu natraga relief camp ta leibagi se ama pibiro o haiki Asik landsli da soiba miyoising asigi mauta ekoina moisu lani hajaluraganda haye achoba contribution ama nuaita ama tholakadra haibagi Singapore koi aduna yarigai koi ki relief ta laiba singna lakpa matamda hajika koi na haijariba to the medical superintendent rims hospital or aduga koi ki relief ki identification na koi ki sida laiba ni haibatu matakpa chema aduga khwaidagi manang nakpa kaino dagi koi ki PIC or na daga CIC dagi kaino ma hena happy da gadi koi de hena identify to the nuagani na koi kale to na na waru bigano hasiki matam jina koi kutung chabalo gi na khanbi ganu masi mayam nai koi da piraiba leiriba pisa kharaje kadar fadar da ona trago oida padab sing da jina na banate aseng awaban arba sing dong da volunteer committee ni da hing nong yak pa leiri ai ba kham se koi thamje thank you Lenga na thubada singkhom singya amadi kuki militant sing leiri bam pham singda security thamduna ngak senbiu kuki militant sing takthotuna lomi sing lo uba yana basinbiu haina lomi simi apun baluk loksal gi secretary L Kiranjit na phongdorapri ngasi Manipur press club ta pangthokiba pawgi mi phamda mahakna hai malem ya chawba lampham singda chinja puthori balomi singda phana yetnaba oirabasu khut thade hairibani adubu Manipur gi mapom kya da lopham da thabak sunaba lomi singda honarapada Kuki militant singna khut tharapa lo uba thingjanduna leiba si yaningde masida lengana kuki terrorist sing takthokna bahona biu lo matam chana una bahona hodrabadi lamdamasi awabo erakani haiki man makhatana hai lomi singna waliba phaudi har sing lenga na yohan biu lenga na lomi singda phau natrabasu agriculture gi oiba maru sing marang kaina phangnaba thabak paikhat biu Manipura RLI scheme sing phel oiduna leiriba si nong lakpada mathau pangthoknaba samjin biyo haiki Season tahe immigrant pressure samna kan kuki terrorist mapan di Myanmar di chang kuki terrorist bina laga ne ha sin sing tahe maram duna hai bisi kutak tele ku natra gadi masi tathok ng bonawda kusi sathari ba campaign mayam sathari ba cs o mayam sathari ba campaign sigi patakka koi domi sigi apun lusu sigi campaign sigi option na hena mayam da mass campaign na sathari ba ku budi mu istagi tathok na bonawda Security Advisor Chief Secretary DGP ne irang laksanaba thorang paikhatle hairaga mafam kayada kuki militant singna nomai kapsan bagi thabak maning tamna chathariba si karigino Security Advisor madilenga na ngamloidaba oirabadi miyamda minamganu haina amukogi President Phairojam Nandona phongdokre ngase singjame auto parking da amukogi biyang makhada apunba thongam lekai lok singjame na wakat mifam chathakre Maduda Nandona hai Security Advisor yauna mari lenaba sing table da thabak tawbana kanaba purakloi Manipur yafam kayada irang tholiba si makhoini yengsinba kuki militant sing takthoknaba honagadabani kuki militant sing takthoknaba honadaba si yaningde haiki man makadana hai Manipur leiriba deputy commissioner sing relief camp ta mateng pangba curfew santokpagi thabak khara tawbasna yaroi makhoida bharat ki samvidhan piriba duty edu ninthira pibiu Manipur gi leiriba phiba masda makhoina saruk yadaba ninthina mathau pangthotana leiba si laibak thibani haiki Magi mathau yam leidi ba mongond piriba bharat ki samvidhan piriba power sing do yengbiro pabire yengbire nei neraga madu thabak tobiyo
madu na ta DC sing sia ma thok tok ta MLA sing na kai na sum tong na bi board ma lai sa ma chu to bi ga no DC sing ma ta photon to bi yo khare active oi bi yo sirum narum bagi monga ini pi pot pi sing pi bagi adi nungdang curfew cancel lega sang te ga ta woi thak ta le bi ga no DC district administrator mo na masa gi meeting budo ga thabak to bi ha bi ma do aje ne ye to ga ko ki Manipuri security advisor na adi gi ngang chief secretary yaw na DGP yaw na IBG leader sing yaw na adi kare tong an bo bi ga yaw na ai koi mi am tham yo commitment do security gi te jang na pole security ma pham ja le ne masi ayam ba aran ba to ba ji mo ne theng ne ko na do ngasi ngam mi ba si ne Hozir Bedamare Pamkana Pijari. Sanjam Sirang Kokruk Kanto Sabal Nakaida Cookie Militants and Namai Kapsala Padamio and Ilaki Dre. Congress Lusimba Rahul Gandhi, Kongset Vishnu Buddha, Timothy with the Iran Tokre. Know your identity have a topic that no more by awareness program on Tokre. Lodina, Haram Bankajan Pami Imasing and the Mahani Katan Pamdanabat Tokre. Nasi ke dia Paodam pizza ba mata nasi solution jadi mem tabiri basin buku jadi.